ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ, ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯈꯨꯠꯇ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯥꯏꯔꯒ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ ꯊꯥꯔꯣ ꯀꯧꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ꯫ ꯍꯩꯃ, ꯏꯆꯦ ꯊꯥꯔꯣ, ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯅꯦ ꯂꯣꯏꯗꯥꯡ ꯍꯣꯏꯗꯒꯤ ꯀꯣꯕꯤ ꯂꯩꯁꯤ ꯂꯩꯔꯨꯕꯅꯤ꯫ ꯅꯃꯧ ꯂꯥꯛꯄꯗꯒꯤ ꯏꯆꯦꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯁꯛꯀꯁꯤ ꯌꯥꯝ ꯐꯖ ꯊꯣꯛꯂꯦ꯫ ꯊꯥꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ꯫ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯏꯃꯧ ꯂꯩꯔꯩꯗꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦꯗ꯫ ꯍꯩꯃ, ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯏꯆꯦ? ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏꯗ꯫ ꯃꯧ ꯑꯍꯜꯒꯁꯨ ꯃꯥꯟꯅꯗ ꯃꯥꯜꯂꯦ꯫ ꯊꯥꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯣ? ꯎꯈ꯭ꯔꯦ ꯀꯩꯅꯣ, ꯀꯔꯤꯒꯤ ꯎꯗꯅꯤ? ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ꯫ ꯈꯪꯗꯦ ꯊꯥꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯥꯡꯗꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯗ꯫ ꯏꯃꯧꯅꯤ ꯀꯥꯏꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯦꯗ꯫ ꯍꯦꯔꯥ ꯏꯆꯦ, ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤꯅꯣ? ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯗꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗꯅ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯔꯒ ꯃꯅꯨꯡꯗ ꯅꯣꯛꯅꯕꯕꯨ ꯀꯅꯥꯅ ꯈꯪꯅꯤ? ꯏꯆꯦ, ꯀꯨꯆꯨ ꯈꯔ ꯃꯨꯕꯩꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯤꯗꯣ ꯃꯗꯨꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯦꯡꯕ ꯌꯨꯕꯨꯔꯦꯝꯕꯤ ꯊꯤꯕ ꯋꯥꯔꯕꯅꯤꯀꯣ ꯏꯆꯦ꯫ ꯊꯥꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯗꯣ꯫ ꯑꯍꯤꯡ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯁꯤ꯫ ꯍꯩꯃ, ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯦ ꯊꯥꯔꯣ? ꯃꯁꯛꯇꯨ ꯎꯕꯗ ꯈꯪꯂꯤꯅꯤꯗꯅ, ꯀꯨꯆꯨꯅꯒ ꯈꯔ ꯃꯨꯕꯅꯦ, ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯗꯧꯗ ꯍꯣꯠꯅꯩ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯄꯥꯝꯖꯔꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯊꯥꯏꯕꯦꯝ, ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯤꯡꯃꯤꯟꯅꯅꯤ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯇꯥꯏꯕꯨꯡꯉꯣꯅꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯃꯥꯜꯂꯤꯗ꯫ ꯌꯥꯝ ꯆꯥꯟꯅꯖꯕꯅꯤ, ꯃꯥꯅꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ꯫ ꯃꯧꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ, ꯀꯔꯤ ꯃꯍꯩꯕꯨ ꯍꯩꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥ ꯃꯈꯩ ꯃꯥꯅ ꯂꯣꯏ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯏꯆꯦ, ꯑꯩꯁꯨ ꯃꯈꯥ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕꯅꯤ, ꯑꯃꯨꯛꯇ ꯌꯧꯁꯤꯜꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯊꯥꯔꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯃꯌꯥꯏ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯨꯈꯣꯏꯅ ꯍꯪꯂꯛꯏ ꯊꯥꯔꯣꯗ, ꯅꯪꯕꯨ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ ꯌꯥꯆꯪꯕꯁꯤꯗ? ꯀꯣꯕꯤꯁꯤ ꯂꯩꯔꯨꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯃꯧ ꯑꯇꯣꯝꯕꯤꯅ ꯉꯥ ꯊꯣꯡꯁꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯒꯤ ꯀꯣꯕꯤ ꯂꯩꯗꯨꯁꯨ ꯈꯔ ꯍꯦꯛ ꯍꯥꯞꯆꯤꯜꯂꯨ꯫ ꯀꯗꯥꯏꯗꯒꯤ ꯉꯥ ꯃꯥꯗꯤ? ꯃꯈꯨꯔꯥ ꯂꯥꯛꯑꯝꯕꯅꯦ, ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯃꯈꯨꯔꯥ ꯑꯗꯨꯅ ꯄꯤꯔꯝꯕ ꯉꯥꯅꯤ꯫ ꯂꯥꯛꯁꯨ ꯂꯥꯛꯈ꯭ꯔꯦꯍꯦ ꯑꯩꯈꯣꯏꯔꯣꯝ ꯃꯤꯁꯦ꯫ ꯑꯩ ꯅꯃꯧ ꯇꯥꯅꯤꯅꯤ ꯃꯃꯥ ꯅꯪꯕꯣ꯫ ꯍꯩꯃ, ꯇꯥꯖꯁꯅꯨ ꯀꯩꯗꯧꯒꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯣ꯫ ꯃꯁꯤꯗꯤꯕ꯫ ꯃꯇꯥꯡ ꯆꯥꯅ ꯃꯃꯧ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ꯫ ꯇꯞꯅ ꯏꯪꯅ ꯍꯥꯏꯖꯔꯛꯏ ꯂꯩꯃꯗꯣ, ꯏꯃꯥ, ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯨꯔꯥ? ꯌꯥꯅꯤ, ꯑꯩ ꯊꯣꯛ ꯇꯧꯖꯒꯦ꯫ ꯏꯃꯥ, ꯈꯨꯔꯥꯇꯣ ꯂꯥꯛꯑꯝꯃꯤ꯫ ꯐꯩꯔꯦꯟ ꯊꯥꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯧꯔꯤ, ꯏꯃꯥꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯕ꯫ ꯊꯥꯔꯣ ꯃꯥꯅꯗꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯔꯝꯅ ꯊꯥꯔꯣꯗꯨ ꯈꯖꯤꯛ ꯁꯥꯎꯅ ꯈꯨꯝꯃꯤ꯫ ꯃꯧꯅ ꯃꯄꯥꯝꯂꯣꯝꯒꯤ ꯊꯧꯔꯝꯗ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯁꯦ ꯑꯩ ꯄꯥꯝꯗꯦ, ꯌꯥꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯂꯩꯍꯧꯔꯒꯦ, ꯏꯃꯥ ꯑꯣꯏꯅ ꯁꯨꯝ ꯆꯠꯄꯤꯔꯣ, ꯕꯥꯖꯤꯁꯨ ꯌꯥꯎꯅ꯫ ꯍꯩ, ꯋꯥ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤ, ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯅꯤ꯫ ꯊꯥꯔꯣꯅ ꯋꯥ ꯀꯥꯏꯔꯛꯄꯁꯤꯗ ꯂꯨꯈꯣꯏꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯩ, ꯀꯔꯤꯅꯣ ꯃꯃꯥ? ꯀꯔꯤ ꯑꯥꯔꯊꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯍꯣ, ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯊꯕꯛ ꯆꯠꯄꯗ ꯃꯥꯡꯒꯣꯜ ꯑꯣꯏꯗ꯭ꯔꯦ꯫ ꯃꯃꯥ, ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇꯪ ꯂꯩꯁꯤ ꯀꯣ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯌꯥꯝ ꯄꯥꯝꯖꯔꯤꯅꯤ, ꯌꯥꯝ ꯆꯥꯟꯅꯖꯔꯝꯒꯅꯤꯕ꯫ ꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯃꯥꯟꯈꯤꯅꯤ, ꯆꯪꯈ꯭ꯔ ꯆꯠꯂꯣ ꯏꯃꯨꯡꯗ꯫ ꯆꯪꯉꯣꯏ, ꯀꯔꯤꯒꯤ ꯆꯪꯕꯅꯣ? ꯉꯁꯤꯗꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥ, ꯅꯪ ꯁꯤꯗꯤ ꯀꯔꯝ ꯉꯥꯡꯅꯅꯤ? ꯑꯀꯟꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯕꯥꯖꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯨꯡꯁꯤ ꯅꯣꯡꯃꯇꯪꯗꯤ ꯏꯪꯅ ꯂꯩꯁꯤꯕ? ꯊꯥꯔꯣꯗꯨ ꯃꯆꯥꯗ ꯃꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯁꯦ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯍꯥ? ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ꯫ ꯏꯃꯥ, ꯂꯩꯀꯥꯏꯅꯕꯨ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯈꯔꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗ ꯂꯩꯁꯤꯕ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯁꯦ ꯏꯃꯥꯒꯤ ꯏꯆꯥꯅꯤ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ? ꯅꯁꯛ ꯅꯇꯧ ꯍꯥꯏꯔꯦ, ꯃꯃꯥ ꯑꯩ ꯂꯧꯗꯅ ꯐꯖꯔꯤ, ꯑꯗꯨꯒ ꯅꯪꯅ… ꯌꯥꯔꯦ ꯏꯃꯥ, ꯏꯃꯥꯒꯤꯗꯨ ꯋꯥ ꯀꯥꯏꯗꯧꯔꯦ, ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯁꯤ꯫
ꯑꯩꯗꯤꯅꯦ ꯀꯨꯆꯨ ꯁꯦꯡꯗꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯉꯥꯟ ꯂꯩꯅꯕ ꯇꯥꯔꯦꯗꯅ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯋꯥ ꯃꯌꯥꯝ ꯑꯃ ꯌꯥꯝꯅꯔꯛꯂꯕꯅꯤꯅ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯏꯇꯩꯃ ꯏꯃꯥꯁꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯃꯦꯂꯩꯁꯨ ꯃꯅꯦꯝꯗ ꯃꯣꯟꯁꯤꯜꯂꯤ ꯏꯃꯥ ꯀꯩꯗꯧꯅꯔꯒꯦ ꯃꯦꯂꯩ ꯏꯕꯨꯡ ꯑꯆꯧꯕꯗꯤ ꯀꯗꯥꯏ ꯂꯩꯈꯤ ꯃꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤꯅꯦ ꯃꯦꯂꯩ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯜꯂꯨ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯊꯔꯣꯒꯤ ꯋꯥꯐꯝꯗꯨꯗ ꯂꯨꯈꯣꯏꯅꯁꯨ ꯍꯥꯏꯔꯛꯏ ꯃꯃꯥ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯍꯥꯏꯅꯁꯤ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯒꯗꯕ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯃꯥ ꯃꯁꯤꯗ ꯈꯟꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯃꯥ ꯅꯪꯁꯤ ꯀꯝꯗꯧꯅꯤ ꯀꯨꯏꯔꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯑꯣꯏꯗꯕ ꯁꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯔꯣꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯍꯜꯅꯤ ꯈꯟꯗꯣꯛꯇꯨꯅ ꯏꯐ ꯐꯗꯣꯛꯅ ꯂꯩꯔꯨꯕꯅꯤ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯤ ꯐꯥꯊꯕ ꯉꯝꯂꯛꯇꯦ ꯃꯍꯥꯛꯁꯨ ꯐꯤꯡꯒꯠꯂꯛꯏ ꯐꯔꯦ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯂꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯔꯦ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈꯣꯏꯁꯨ ꯈꯨꯝꯂꯛꯏ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯏꯍꯨꯜ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞꯇꯤ ꯂꯧꯈꯤꯅꯨ ꯕꯥꯖꯤ ꯁꯤꯅ ꯐꯔꯅꯤ ꯃꯅꯥ ꯃꯟꯗꯨ ꯅꯩꯅꯗꯅꯕ ꯅꯣꯡꯃꯇ ꯁꯥꯎꯒꯟꯗꯕ ꯑꯍꯜꯒꯤ ꯁꯤꯟꯊꯛꯇ ꯅꯣꯡꯃꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯗꯕ ꯅꯤꯡꯊꯦꯝꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯄꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯃꯤꯄꯥꯏꯖꯅ ꯑꯝꯇ ꯇꯞꯊꯕꯤꯌꯨ ꯏꯃꯥꯅ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯕꯅꯤ ꯁꯥꯎꯈꯤꯅꯨꯕ ꯂꯩꯃ ꯑꯩꯁꯨ ꯃꯤꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯗꯨꯅ ꯂꯥꯛꯏꯗꯅ ꯍꯣꯏꯕ ꯄꯨꯛꯅꯤꯡ ꯑꯃꯨꯛꯇ ꯂꯩꯇꯥꯅ ꯂꯩꯕꯤꯌꯨ ꯑꯃꯨꯛꯇ ꯏꯪꯊꯕꯤꯌꯨ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯉꯥꯡ ꯆꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯤ ꯊꯔꯣꯅꯤ ꯈꯣꯟ ꯑꯃ ꯋꯥꯡꯈꯠꯂꯛꯏ ꯏꯁ ꯄꯤꯊ ꯅꯧꯊ ꯁꯤꯟꯅꯕꯅ ꯍꯩꯔꯤꯕ ꯏꯃꯥꯏ ꯄꯤꯃꯩ ꯄꯦꯝꯃ ꯃꯣꯂꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯄꯟꯖꯩꯗ ꯁꯩꯇ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯗꯨ ꯌꯥꯝꯅ ꯁꯥꯎꯏ ꯃꯁꯤꯡ ꯑꯃ ꯇꯧꯏ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝꯅ ꯏꯃꯥꯅꯗꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯇ ꯑꯣꯏꯔꯗꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯅ ꯇꯣꯉꯥꯟ ꯂꯩꯅꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯦꯝꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯪꯈꯥꯏꯕ ꯍꯧꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯊꯨꯅ ꯅꯤꯡꯊꯦꯝꯕꯨ ꯈꯝꯂꯛꯏ ꯊꯥꯗꯣꯟ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯅꯪꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯁꯤ ꯇꯥꯇꯣꯟ ꯑꯃꯨꯛꯇ ꯐꯊꯕꯤꯌꯨ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯅꯕꯕꯨ ꯇꯥꯇꯣꯟꯅ ꯑꯗꯨꯛ ꯂꯨꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯃ ꯑꯩꯁꯨ ꯏꯃꯤꯠ ꯄꯥꯜꯂꯤꯕꯅꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯂꯩꯃ ꯇꯥꯇꯣꯟ ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯕ ꯃꯥꯟꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯅꯦ ꯂꯩꯃ ꯇꯥꯇꯣꯟ ꯑꯩꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯂꯩꯃ ꯅꯪꯁꯦ ꯑꯈꯥꯡ ꯌꯥꯝꯅ ꯀꯜꯂꯤ ꯅꯪꯒꯤ ꯊꯧꯅꯥꯗꯤ ꯑꯉꯛꯄꯅꯤ ꯇꯥꯇꯣꯟ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯇꯥꯇꯣꯟ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯂꯩꯃ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯗꯤ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯅꯪꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯕ꯭ꯔꯅꯦ ꯑꯩꯗꯤ ꯋꯥꯁꯨ ꯋꯥꯗꯅ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯂꯩꯃ ꯇꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯇꯥꯇꯣꯟꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯗ ꯑꯩꯅ ꯍꯥꯏꯍꯟꯕ ꯍꯦꯛꯇ ꯃꯥꯟꯈꯤꯗꯣꯏꯅꯤ ꯈꯪꯗ꯭ꯔꯦ ꯂꯩꯃ ꯌꯨꯝꯕꯨ ꯄꯥꯜꯂꯕꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯋꯥ ꯑꯣꯏꯅ ꯍꯦꯛꯇ ꯎꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯡꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯃꯥꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯂꯩꯃ ꯑꯗꯨꯛ ꯁꯦꯡꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯀꯣ ꯂꯩꯃ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯥꯇꯣꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩ ꯇꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯥꯇꯣꯟꯅ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯂꯩꯃ ꯍꯤꯡꯂꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯌꯦꯠꯀꯦ ꯈꯜꯂꯅꯨ ꯅꯪ ꯑꯩ ꯇꯣꯉꯥꯟꯅ ꯍꯤꯡꯂꯁꯤ ꯇꯥꯇꯣꯟ ꯑꯃꯨꯛꯇꯪꯗꯤ ꯈꯟꯕꯤꯌꯨꯕ ꯂꯩꯃ ꯃꯁꯤꯗꯗꯤ ꯅꯪ ꯌꯦꯠꯂꯅꯨ ꯃꯁꯤꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯥꯔꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯥꯇꯣꯟ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯇꯥꯇꯣꯟ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯏꯃꯥꯗ ꯍꯦꯟꯅ ꯁꯤꯡꯅꯕꯒꯨꯝ ꯊꯣꯛꯂꯅꯤ ꯏꯃꯥꯁꯨ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯑꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂ ꯑꯩꯒꯤꯁꯦ ꯏꯃꯥꯕꯨ ꯏꯟꯊꯣꯛꯄ ꯅꯠꯇꯦ ꯈꯔꯁꯨ ꯈꯪꯖꯁꯅꯨ ꯇꯧꯕꯅꯤꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯇꯥꯇꯣꯟꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯊꯤꯡꯒꯦꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯇꯥꯇꯣꯟꯒꯤ ꯐꯤꯔꯦꯞꯁꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯣꯏꯗꯦ ꯑꯁꯤꯃꯇꯪꯗꯤ ꯈꯪꯕꯤꯌꯨ ꯈꯪꯉꯤꯗ ꯂꯩꯃꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯃꯇꯥꯡ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯩ ꯂꯥꯛꯂꯒ ꯋꯥꯗꯤ ꯁꯣꯏꯗꯅ ꯌꯥꯝꯅꯔꯅꯤ ꯇꯥꯆꯧꯒꯤꯗꯤ ꯑꯩ ꯐꯅꯕ ꯍꯥꯏꯒꯦꯗ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯁꯨ ꯈꯟꯅꯗꯧ ꯅꯠꯇꯦ ꯋꯥꯈꯜ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯏꯆꯦꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕꯅꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯂꯗꯤ ꯆꯥꯛ ꯏꯁꯤꯡꯅ ꯀꯝꯗꯧꯕ ꯃꯗꯨ ꯅꯪꯅ ꯎꯁꯤꯜꯂꯨ ꯍꯥꯏꯗꯤ
ꯐꯠꯇꯕ ꯃꯤꯗꯤ ꯑꯁꯨꯝꯅ ꯈꯔ ꯊꯝꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯆꯥꯛꯈꯨꯝ 2 ꯊꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧ ꯑꯍꯜꯒ ꯂꯣꯏꯅꯅ ꯊꯥꯔꯣ ꯃꯍꯥꯛꯀ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯕꯁꯤꯒꯅ ꯂꯨꯈꯣꯏ ꯃꯍꯥꯛꯀ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯐꯕꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯁꯦꯕꯥꯗ ꯂꯨꯈꯣꯏꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯑꯇꯣꯝꯕꯤ ꯀꯨꯁꯨ ꯃꯨꯕꯤꯅ ꯂꯨꯈꯣꯏꯒꯤ ꯁꯦꯕꯥ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯧ ꯐꯖꯕꯤꯅ ꯀꯣꯟꯕꯤ ꯊꯥꯔꯣꯗꯤ ꯋꯥꯕꯅꯕꯨ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡꯒꯤ ꯊꯕꯛꯁꯨ ꯊꯥꯔꯣꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯃꯦꯛ ꯂꯥꯎꯗꯦ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯧ ꯑꯍꯜ ꯃꯦꯂꯩꯗꯨ ꯏꯁꯧ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ? ꯆꯥꯛ ꯆꯥꯗꯕꯤ ꯍꯧꯒꯠꯈ꯭ꯔꯤꯗꯤ? ꯏꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯗꯣ ꯆꯨꯝꯗꯕ꯭ꯔꯅꯦ? ꯏꯟꯖꯥꯡꯗꯣ ꯃꯣꯔꯣꯛ ꯁꯥꯏꯕꯨ ꯁꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯊꯣꯡꯗ꯭ꯔꯁꯨ ꯊꯣꯡꯗꯦ ꯍꯥꯏ, ꯊꯣꯡꯂꯒꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ, ꯃꯁꯤꯡꯁꯨ ꯊꯥꯕꯤꯗꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤꯉꯩꯗꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅꯇ ꯇꯧꯖꯕꯅꯤꯗꯣ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ? ꯑꯍꯥꯎꯕꯁꯨ ꯑꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦꯗꯣ꯫ ꯃꯁꯤꯁꯨ ꯏꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯑꯣꯏꯍꯟꯕ꯫ ꯀꯨꯁꯨ ꯃꯨꯏ ꯍꯥꯏꯗꯅ ꯃꯆꯥ ꯃꯃꯧꯕꯨ ꯍꯦꯛꯇ ꯏꯟꯊꯣꯛꯄꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯁꯤꯕꯣ? ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯏꯃꯥꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯅꯠꯇ ꯇꯧꯅꯤ, ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯐꯨꯒꯗꯕꯅꯤ꯫ ꯍꯦ ꯏꯃꯥ ꯇꯥꯅꯤꯡꯉꯤ ꯅꯪꯕꯣ? ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯏ ꯅꯃꯥꯁꯦ ꯑꯩꯅ ꯑꯣꯠꯈꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯩꯍꯩꯗꯦꯅꯤ ꯃꯦꯂꯩ ꯅꯪꯕꯣ꯫ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯃꯥ, ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯉꯀꯥꯟꯁꯤꯗ ꯑꯆꯥꯟ ꯃꯤꯔꯥꯏꯒ ナꯏꯗꯅ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯦꯡꯁꯤꯟꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ꯫ ꯑꯩꯁꯨꯅꯦ ꯕꯥꯖꯤꯒ ꯑꯣꯏꯅ ꯂꯩꯖꯕꯅ ꯐꯕꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯀꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯅꯦ ꯅꯃꯥꯁꯤꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯏꯄꯥꯝꯗꯔ ꯀꯩꯅꯣ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯇꯥꯡ ꯆꯥꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯔꯣꯅ ꯃꯦꯂꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯦꯂꯩ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣꯍꯦ꯫ ꯈꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯦꯂꯩꯗꯨ ꯕ꯭ꯔꯤꯡ ꯁꯥꯎꯒꯠꯂꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯇꯨ ꯊꯕꯛ ꯑꯃꯃꯨꯛ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯅꯤ, ꯑꯃꯨꯛ ꯀꯧꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯃꯃꯩ ꯁꯨꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯐꯖꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ, ꯃꯁꯣꯏ ꯃꯁꯣꯏ ꯇꯥꯔꯕ ꯑꯀꯥꯏꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯥꯇꯩꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯂꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯊꯥꯔꯣꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯏ꯫ "ꯏꯆꯦ, ꯃꯧꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯊꯥꯔꯣꯁꯨ ꯈꯨꯝꯃꯤ꯫ "ꯈꯪꯗꯦ, ꯃꯊꯧ ꯆꯤꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯁꯈꯤꯌꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ." "ꯏꯆꯦ, ꯃꯧ 2 ꯁꯨꯔꯛꯄꯁꯤꯕꯨ ꯀꯝꯗꯧꯕꯒꯦ?" "ꯈꯪꯗꯦꯗ ꯁꯈꯤ, ꯄꯪꯂꯩ ꯂꯩꯔꯤꯗꯨꯅꯤ, ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦꯗ." "ꯏꯆꯦꯁꯨ ꯅꯃꯧ 2ꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯄ ꯌꯥꯕꯅꯤ." "ꯁꯈꯤꯌꯥ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯩꯅ ꯁꯣꯝꯗ ꯋꯥꯔꯤꯕꯁꯤ." "ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕ? ꯃꯧ 2 ꯁꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯁꯨ 2 ꯊꯣꯛꯂꯦꯗ ꯁꯈꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯂꯥꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ?" "ꯃꯧ ꯑꯇꯣꯝꯕꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯐꯅ ꯐꯅ ꯎꯏꯗ꯫ ꯀꯔꯝ ꯇꯧꯔꯤꯖꯥꯠꯅꯣ ꯏꯆꯦ?" "ꯁꯈꯤꯌꯥ, ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯍꯧꯅꯗꯦꯗ꯫ ꯃꯇꯝꯒꯤ ꯃꯧ ꯍꯥꯏꯕꯗꯨꯅꯤ, ꯈꯪꯗ꯭ꯔꯦ ꯏꯆꯦ, ꯃꯇꯝꯁꯦ ꯃꯍꯧꯁꯥ ꯑꯣꯏꯗ꯭ꯔꯕ ꯂꯣꯏꯅ ꯍꯣꯡꯂꯕꯅꯤ." "ꯁꯈꯤ ꯏꯕꯦꯝꯃ, ꯅꯁꯨ ꯅꯃꯧꯒ ꯂꯩꯗꯅ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗꯣ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯑꯩꯗꯤ." "ꯏꯆꯦ, ꯃꯤꯃꯥꯡꯗꯗꯨ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯗ꯫ ꯃꯧꯕꯨ ꯂꯥꯛꯂꯕꯗꯤ ꯏꯆꯥꯁꯨ ꯏꯃꯧꯒꯤꯅꯦꯗꯨꯅꯤ, ꯑꯄꯣꯛꯄꯤ ꯃꯃꯥꯅꯦꯗꯅ ꯏꯆꯥꯗ ꯋꯥ ꯑꯃ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯒ ꯄꯤꯕꯤꯕ ꯅꯠꯇꯦꯗꯣ꯫ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯏꯃꯧꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯅꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯏꯆꯦ, ꯃꯍꯥꯄꯥꯞꯀꯤ ꯃꯁꯛꯅꯤ." "ꯁꯈꯤꯌꯥ, ꯑꯩꯒꯤꯁꯨ ꯏꯃꯧ 2 ꯂꯩ, ꯑꯗꯨꯕꯨ ꯏꯃꯧ ꯑꯍꯜ ꯑꯁꯤꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯍꯤ 4 ꯁꯨꯔꯛꯂꯕ ꯑꯁꯤꯐꯥꯎ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯅ ꯂꯩꯔꯤꯕꯅꯤꯗꯣ." "ꯑꯗꯨꯏꯗꯤ ꯏꯆꯦ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯄꯤꯕꯥ ꯃꯊꯟꯇ ꯅꯠꯇꯦ, ꯃꯧ 2 ꯁꯨꯔꯕꯅꯤꯅ ꯑꯇꯣꯝꯕꯤꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯂꯕꯗꯤ ꯑꯃ ꯍꯦꯛ ꯄꯤꯕꯤꯕ ꯃꯌꯥꯏꯗ꯫ ꯅꯁꯨꯒꯤ ꯅꯁꯨ ꯑꯝꯍꯥꯅꯤ, ꯏ ꯃꯁꯦꯜ ꯑꯣꯏꯗꯣꯏꯅꯤꯅ." "ꯌꯥꯔꯦ ꯁꯈꯤ, ꯑꯇꯣꯝꯕꯤꯁꯤ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ, ꯃꯥꯒꯤ ꯋꯥꯔꯤ ꯇꯣꯛꯑꯁꯤ." "ꯀꯩꯅꯣ ꯏꯆꯦ, ꯃꯥꯏ ꯆꯥꯟꯅꯗꯦ ꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯁꯣꯜꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯁꯦꯕꯥ ꯇꯧꯗꯧꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨꯅꯦ ꯑꯩ ꯃꯧ ꯑꯇꯣꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯁꯈꯤ." "ꯏꯆꯦ, ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ. ꯃꯗꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯀꯧꯏ, ꯆꯠꯅꯕ ꯀꯩꯁꯨ ꯌꯥꯔꯣꯏꯗ꯫ ꯏꯆꯥ ꯏꯃꯧꯕꯨ ꯃꯤꯔꯥꯏꯕꯤꯕ ꯍꯧꯅꯕ꯭ꯔꯅꯦ? ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ꯫ ꯐꯔꯦꯁꯦ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯣꯜꯂꯁꯤ. ꯅꯪꯁꯨ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ. ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯣ. ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ? ꯑꯩ ꯏꯃꯧ ꯑꯍꯜꯗ ꯅꯤꯡꯊꯤꯅ ꯊꯨꯡꯍꯟꯒꯦ." "ꯌꯥꯔꯦꯗ ꯏꯆꯦ,
ꯆꯥꯛꯀꯤꯗꯤ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯂꯒꯦ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯅꯤ ꯑꯗꯨꯝ ꯆꯥꯔꯒ ꯍꯜꯂꯣ ꯇꯥꯟꯖꯥꯁꯤꯗ ꯃꯦꯂꯩꯗꯨ ꯊꯣꯛꯂꯛꯏ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯇꯧꯗꯨ ꯎꯔꯒ ꯊꯥꯔꯣꯅ ꯍꯪꯉꯤ ꯃꯦꯂꯩꯌꯥ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯅꯗꯣꯝꯆꯥꯁꯨ ꯂꯥꯛꯏ ꯀꯣꯟꯅ ꯆꯠꯂꯣꯗꯅ ꯊꯕꯛꯇꯣ ꯀꯌꯥꯝ ꯂꯨꯕꯅꯣ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯔꯨꯕꯅꯤ ꯏꯃꯥ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯅꯗꯣꯝꯆꯥꯁꯤ ꯁꯤꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯅꯪꯁꯨ ꯆꯠꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ ꯑꯩ ꯏꯅꯥꯎꯗ ꯍꯥꯏꯔꯝꯒꯦ ꯏꯅꯥꯎꯅ ꯑꯗꯨꯝ ꯊꯣꯡꯖꯔꯁꯅꯨ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯍꯟꯕ ꯇꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯊꯣꯡꯖꯁꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯃꯦꯂꯩ ꯏꯃꯥ ꯚꯥꯞ ꯇꯥꯏ ꯅꯪꯅ ꯆꯠꯀꯅꯤꯗꯣ ꯃꯗꯨ ꯆꯠꯊꯣꯛꯂꯨꯔꯣ ꯏꯃꯥ ꯏꯟꯗꯣꯝꯆꯥꯁꯨ ꯂꯩꯔꯤ ꯅꯃꯧ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯦꯟꯕꯅꯤ ꯃꯁꯛ ꯊꯤ ꯐꯖꯩ ꯍꯥꯏꯗꯅ ꯑꯆꯥꯟ ꯃꯤꯔꯩ ꯅꯥꯏꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯌా ꯑꯃꯁꯨ ꯏꯅꯥꯎꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯒꯤ ꯊꯧꯒꯥꯏ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯅꯔꯤꯗꯅ ꯏꯃꯥ ꯈꯔ ꯈꯟꯊꯕ ꯐꯕ꯭ꯔꯅ ꯈꯜꯂꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯃꯦꯂꯩꯗꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯈꯤꯁꯨ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯏꯆꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯆꯥꯈꯤꯁꯤꯔꯒ ꯅꯣꯡꯃ ꯂꯥꯛꯂꯒꯦ ꯏꯆꯦ ꯁꯥꯈꯤꯗꯣ ꯍꯧꯒꯠꯂꯤ ꯀꯔꯤ ꯀꯔꯝꯕ ꯌꯨꯝꯕꯥꯅꯣ ꯈꯟꯅ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯜꯂꯤ ꯑꯗꯨꯕꯨ ꯋꯥꯔꯣꯏꯁꯤꯟ ꯇꯥꯕꯗꯤ ꯉꯝꯂꯝꯗꯦ ꯊꯣꯡꯒꯥꯟ ꯃꯇꯣꯟ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯔꯥꯎꯅ ꯀꯧꯖꯩ ꯂꯩꯃꯅ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤꯔꯣ ꯍꯩꯃ ꯂꯩꯃ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯄꯣꯠꯐꯝ ꯆꯠꯂꯨꯕꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔ ꯂꯩꯃ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯆꯠꯂꯗꯣꯏꯔꯥ ꯀꯩꯅꯣ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯏꯟꯗꯣꯝꯆꯥ ꯃꯇꯝꯁꯨ ꯉꯜꯂꯤ ꯆꯥꯛ ꯆꯥꯈꯤꯁꯦ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯗꯣꯏꯅꯦ ꯆꯥꯔꯔꯣꯏꯒꯦ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯈꯤꯒꯦ ꯏꯟꯗꯣꯝꯆꯥꯅ ꯄꯨꯈꯤꯅꯕ ꯏꯍꯦ ꯌꯥꯔꯦꯅꯦ ꯂꯩꯃ ꯅꯪꯕꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯏꯪꯈꯣꯜꯁꯨ ꯆꯥꯎꯅ ꯂꯩꯇꯕꯅꯤꯅ ꯑꯁꯪ ꯑꯃꯥꯟꯒꯁꯦ ꯑꯝꯇ ꯆꯥꯔꯝꯃꯔꯣꯏꯕ ꯑꯣ ꯑꯗꯨꯕꯣꯕ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯑꯒꯦꯕ ꯑꯗꯣ ꯂꯩꯃ ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯣꯏꯕꯨ ꯇꯣꯈꯥꯏꯅ ꯂꯩꯅꯔꯕ꯭ꯔꯣ ꯂꯩꯃꯔꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕ ꯄꯥꯝꯕ ꯃꯔꯝꯅ ꯁꯥꯈꯤꯁꯨ ꯃꯈꯥ ꯇꯥꯏ ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯀꯣꯏꯒꯅꯨ ꯏꯟꯗꯣꯝꯆꯥꯗ ꯁꯦꯡꯅ ꯍꯥꯏ ꯏꯃꯥꯒ ꯇꯥꯇꯣꯟꯒ ꯈꯠꯅꯕꯗꯒꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ ꯏꯟꯗꯣꯝꯆꯥ ꯑꯩꯒꯤ ꯃꯔꯝꯅꯤ ꯅꯪꯅꯕꯨ ꯀꯔꯤ ꯂꯥꯜꯂꯨꯗꯅ ꯈꯪꯗꯦ ꯏꯟꯗꯣꯝꯆꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯏꯃꯥꯅ ꯑꯩꯕꯨ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯂꯩꯃ ꯏꯟꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯅꯦꯝꯁꯤ ꯑꯩꯒꯤꯗꯤ ꯏꯆꯦꯅꯤꯗꯣ ꯍꯦꯛ ꯏꯆꯦꯅꯤ ꯏꯆꯦꯒꯤ ꯃꯒꯨꯟ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯦꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯉꯥꯎꯕꯅꯤ ꯐꯖꯕ ꯄꯣꯁꯛꯇ ꯃꯤꯇꯥꯕꯅꯤ ꯀꯌꯥꯛꯀꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯕꯅꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯤꯛꯄꯒꯤꯁꯨ ꯅꯠꯇꯦ ꯏꯗ ꯌꯥꯎꯔꯛꯂꯕꯅꯤ ꯅꯪꯅꯁꯨꯅꯦ ꯂꯥꯟꯅ ꯂꯧꯔꯨꯅꯨ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯗ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯌꯦꯡꯉꯣꯏ ꯅꯪꯅ ꯈꯔ ꯃꯤꯔꯣꯜ ꯇꯥꯏ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯏꯃꯨꯡꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯅꯪꯅ ꯌꯨꯝ ꯂꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯎ ꯂꯩꯃ ꯍꯣꯏ ꯑꯩꯁꯨ ꯍꯣꯠꯅꯔꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ ꯏꯟꯗꯣꯝꯆꯥ ꯅꯀꯨꯅꯗꯤ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯂꯩꯃ ꯍꯣꯏ ꯕꯥꯖꯤꯅꯗꯤ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯊꯝꯕꯤꯔꯤ ꯅꯣꯏ ꯕꯥꯖꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯃꯣꯏ ꯆꯥꯎꯕꯅꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯕꯅꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕꯅꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯈꯨꯔꯥ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯂꯣꯏꯅ ꯀꯟꯅꯔꯤ ꯑꯗꯣ ꯅꯪ ꯅꯤꯡꯊꯦꯝꯕꯨ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯎꯗꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯂꯥꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ ꯀꯨꯆꯨ ꯈꯔ ꯃꯨꯔꯕꯁꯨ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯌꯨꯝꯂꯩꯃꯒꯤ ꯒꯨꯟ ꯆꯦꯜꯂꯤꯕꯅꯤ ꯏꯪꯖ ꯇꯞꯆꯕꯤꯅ ꯂꯩꯇꯦꯡ ꯑꯣꯏꯖꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯤ ꯑꯉꯛꯄꯅꯤ ꯍꯧꯔꯛꯂꯤꯕ ꯃꯧ ꯅꯍꯥꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯅꯔꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯒꯨꯜꯗꯤ ꯁꯛꯇꯝꯅ ꯂꯦꯞꯄ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯈꯨꯗꯝ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯕꯨ ꯊꯔꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕꯕꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯅ ꯊꯔꯣ ꯃꯥꯒꯤꯗꯤ ꯑꯁꯥꯎꯕꯅꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯃꯃꯧ ꯑꯃꯒ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯂꯨꯈꯣꯏꯗꯤ ꯑꯁꯨꯝ ꯀꯟꯕ ꯍꯦꯟꯒꯠꯂꯛꯏ ꯂꯨꯈꯣꯏꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯃꯧꯅꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗ ꯑꯋꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯕꯅꯤꯅ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯊꯔꯣꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯊꯔꯣꯗꯨ ꯑꯅꯥꯕ ꯑꯣꯜꯂꯝꯃꯤ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯅꯥꯔꯝꯃꯤ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯕꯅꯣ ꯈꯪꯗꯦ ꯏꯕꯣꯍꯜꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯍꯣꯠꯅꯩ ꯃꯃꯥ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗ
ꯂꯩ ꯃꯔꯦꯝꯕꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯇꯥꯇꯣꯟ, ꯏꯃꯥꯁꯤ ꯅꯥꯔꯦ ꯍꯥꯏ꯫ ꯑꯩꯁꯨ ꯇꯥꯔꯤ꯫ ꯍꯥꯏꯐꯦꯠ ꯍꯪꯂꯨꯁꯤꯔꯥ? ꯀꯔꯟ ꯇꯧꯅꯨ ꯂꯩꯃ꯫ ꯈꯔ ꯀꯟꯅ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯤ ꯄꯥꯏꯒꯅꯨ꯫ ꯇꯥꯇꯣꯟꯁꯨ ꯑꯃꯨꯛꯇ ꯆꯪꯉꯨꯁꯨ, ꯏꯇꯩꯁꯦ ꯃꯊꯟꯇ ꯋꯥꯔꯝꯒꯅꯤ꯫ ꯌꯥꯔꯁꯦ, ꯃꯗꯨ ꯎꯁꯤꯜꯂꯨꯅꯨ, ꯃꯥꯏ ꯀꯔꯝ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯇꯣꯟ, ꯅꯍꯥꯟꯈꯩꯅ ꯅꯍꯥꯟꯈꯩ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯍꯪꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯅꯗꯤ ꯀꯝꯗꯧꯕ? ꯈꯪꯖꯁꯅꯨ, ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯅꯪꯅ ꯈꯜꯂꯤꯗꯨꯃꯥꯏꯅ ꯏꯃꯥꯅꯁꯨ ꯈꯜꯂꯝꯃꯗꯤ ꯃꯥꯁꯨ ꯅꯥꯔꯤꯁꯦ ꯅꯥꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯁ ꯇꯥꯇꯣꯟ, ꯅꯪ ꯁꯤꯗꯤꯕ ꯑꯣꯏꯒꯗꯧ ꯋꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯗꯦ꯫ ꯀꯥꯟꯗꯦ, ꯆꯥꯛ ꯇꯨꯝꯊꯤꯔꯣ, ꯑꯩ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯕꯥꯖꯤ ꯆꯥꯏꯊꯕ ꯆꯠꯈ꯭ꯔꯦ, ꯀꯥꯔꯛꯂꯒ ꯊꯤꯔꯒꯦ꯫ ꯑꯗꯣ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯗꯦꯀꯣ? ꯅꯪ ꯃꯤꯆꯩ ꯇꯥꯖꯁꯅꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯂꯩꯃꯗꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯅꯥꯕ ꯍꯪꯕꯗꯤ ꯆꯪꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯈꯤꯗꯦ꯫ ꯃꯄꯥ ꯆꯥꯅ ꯃꯆꯦ ꯃꯦꯂꯩꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯩ ꯃꯔꯦꯝꯕꯤꯅ ꯇꯍꯥꯅ ꯍꯪꯏ, ꯏꯆꯦ, ꯏꯃꯥꯕꯨ ꯈꯔ ꯐꯔꯕ꯭ꯔꯥ? ꯈꯪꯗꯦꯗ, ꯏꯀꯟ ꯀꯜꯂꯨ ꯌꯥꯗꯦ꯫ ꯂꯥꯏꯌꯦꯡ ꯁꯪꯗ ꯄꯨꯕꯗꯤ ꯏꯆꯦ? ꯈꯔ ꯍꯦꯛ ꯍꯦꯟꯖꯤꯜꯂꯕꯗꯤ ꯄꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯁꯨ ꯈꯔ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎꯗꯅ, ꯑꯩ ꯏꯊꯟꯇ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯆꯪꯅꯤꯡꯕꯅꯤ, ꯑꯗ ꯑꯩꯗꯨ ꯆꯪꯕ ꯉꯝꯗ꯭ꯔꯕ꯫ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯉꯝꯗꯣꯏꯅꯣ? ꯅꯪ ꯃꯥꯕꯨ ꯀꯤꯔꯤꯕ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯆꯦ꯫ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯤꯔꯁꯨ ꯀꯤꯔꯨꯅꯨ, ꯑꯩ ꯂꯩꯁꯤꯗꯤ, ꯃꯥꯅ ꯀꯩ ꯍꯥꯏ ꯉꯝꯗꯣꯏꯅꯣ? ꯂꯩ ꯃꯔꯦꯝꯕꯤ ꯈꯨꯝꯗꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯈꯔꯗꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯂꯩ ꯃꯥꯗꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯍꯥꯏꯕꯃꯛ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯥꯒꯤ ꯑꯣꯏꯅ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯃꯦꯂꯩꯗꯤ ꯁꯨꯝꯆꯠꯅꯤ, ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯔꯛꯀꯅꯨ, ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯖꯒꯦ, ꯑꯁꯤꯇꯅꯤ ꯃꯦꯂꯩꯒꯤ ꯑꯄꯥꯝꯕ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯔꯣꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯃꯦꯂꯩꯅ ꯃꯄꯥꯝ ꯆꯠꯀꯗꯧꯔꯤ꯫ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜꯅ ꯁꯥꯎꯔꯤ꯫ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ? ꯀꯩꯅꯣ, ꯑꯩ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯏꯃꯥ ꯅꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛ꯫ ꯃꯣꯏ ꯇꯥꯆꯧ ꯂꯩꯁꯤꯗꯤ, ꯏꯃꯥ ꯌꯦꯡꯁꯤꯟꯅꯕ꯫ ꯃꯦꯂꯩ, ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ, ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯏꯃꯥ ꯅꯥꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯨꯅ ꯀꯔꯤ? ꯏꯄꯥꯝꯒꯤ ꯊꯧꯔꯝꯅꯤ, ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯃꯦꯂꯩ꯫ ꯏꯃꯨꯡꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯅꯥꯕꯒꯤ ꯁꯦꯕꯥ ꯁꯤꯕꯤꯗꯤ ꯀꯝꯗꯧꯕ? ꯌꯨꯝꯁꯤꯒꯤ ꯃꯧꯕ ꯑꯩ ꯈꯛꯇꯔꯣ? ꯏꯃꯥꯅ ꯅꯥꯔꯛꯄꯁꯤꯕꯨ ꯑꯩꯒꯤ ꯑꯠꯇ ꯇꯥꯏꯔꯣ? ꯃꯦꯂꯩ, ꯋꯥꯍꯩꯗꯨ ꯀꯟꯃꯜꯂꯤ꯫ ꯏꯃꯥꯁꯤꯕꯨ ꯅꯪ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯕ꯭ꯔꯕ? ꯃꯈꯣꯏꯒꯤꯗꯤ ꯁꯔꯨꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ? ꯃꯦꯂꯩ, ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯥꯔꯕꯅꯤꯅ ꯏꯕꯣꯍꯜꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯥꯅ ꯃꯦꯂꯩꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯣꯟ ꯍꯦꯛꯁꯣꯟꯅ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯣꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯔꯣ, ꯑꯆꯧꯕ, ꯃꯤꯅ ꯇꯥꯔꯒ ꯈꯠꯅ ꯆꯩꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯏꯃꯧꯗꯣ ꯅꯤꯡꯊꯤꯅ ꯊꯥꯗꯣꯛꯈꯣ ꯑꯆꯧꯕ꯫ ꯃꯩ ꯍꯧꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯦꯂꯩꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯍꯧꯔꯛꯐꯝꯗꯤ ꯏꯃꯥꯅ ꯑꯣꯏꯍꯟꯕꯅꯤ, ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯕꯣꯍꯜ ꯁꯥꯎꯅ ꯃꯦꯂꯩꯗ ꯌꯦꯡꯉꯤ꯫ ꯈꯥꯁꯤꯛꯇꯨꯅ ꯈꯥꯡꯂꯤ ꯏꯕꯣꯍꯜ꯫ ꯃꯈꯥ ꯇꯥꯏ ꯃꯦꯂꯩꯁꯨ꯫ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯀꯨꯆꯨ ꯁꯦꯡꯗꯦ ꯍꯥꯏꯗꯅ ꯅꯆꯥ ꯅꯃꯧꯕꯨ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯃꯗꯨꯅꯗꯤ ꯀꯔꯃ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯏꯃꯥꯗꯤ ꯌꯥꯝ ꯃꯥꯌꯣꯛꯅꯔꯛꯈꯤꯅꯤꯗ꯫ ꯃꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯔꯣꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯅ, ꯃꯦꯂꯩ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ? ꯏꯃꯧꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯍꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯗꯨꯛ ꯂꯦꯝꯅ ꯂꯩꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯅꯃꯧꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯅꯥꯎꯁꯦ ꯏꯃꯥꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤꯅꯦ꯫ ꯃꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ꯫ ꯊꯥꯔꯨꯗꯨ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯆꯧꯕ, ꯏꯃꯥ ꯈꯥꯡꯕꯗ ꯋꯥꯔꯦ, ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯍꯟꯈ꯭ꯔꯣ꯫ ꯀꯔꯤ ꯂꯥꯏ ꯇꯣꯡꯕꯅꯣ ꯈꯪꯗꯦ ꯃꯦꯂꯩꯁꯨ ꯄꯪꯈꯨꯝꯗ ꯍꯦꯛ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯕꯣ? ꯌꯥꯝ ꯀꯥꯏꯔꯕꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ? ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯑꯁꯨꯝ ꯈꯨꯝꯂꯒ ꯂꯩꯕꯁꯤꯗ ꯏꯕꯣꯍꯜꯁꯨ ꯁꯥꯎꯅ, ꯅꯪ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ? ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕ ꯅꯪ? ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯈꯨꯝꯂꯛꯏ ꯃꯦꯂꯩꯁꯨ꯫ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯖꯕꯅꯤ, ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯅꯪ ꯉꯁꯤ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯆꯠꯇꯧꯔꯤ, ꯀꯅꯥꯅ ꯊꯤꯡꯉꯝꯗꯣꯏꯕ? ꯑꯩꯅ ꯊꯤꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯂꯗ꯭ꯔꯅꯦ? ꯑꯩꯒꯤ ꯋꯥꯅꯤ, ꯅꯪ ꯇꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯆꯠꯇꯧꯔꯤ꯫ ꯃꯦꯂꯩ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯑꯁ, ꯑꯩ ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯇꯥꯗ꯭ꯔꯦ? ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯑꯩ ꯆꯠꯀꯦꯁꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯔꯕꯗꯤ ꯂꯥꯏꯅ ꯐꯥꯎ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ꯫
ꯏꯕꯣꯍꯜꯒꯤ ꯊꯥꯔꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯃꯃꯥꯏꯗ ꯈꯪꯊꯥ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯨꯠꯀ ꯊꯥꯔꯛꯄꯁꯤꯗ ꯃꯦꯂꯩꯗꯨ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯛꯏ, ꯋꯥꯔꯧꯕ ꯐꯥꯎꯖꯔꯛꯏ, ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯗꯕꯅꯤ." ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯏꯕꯣꯍꯜꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ, "ꯆꯠꯂꯦꯅ ꯆꯠꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ? ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕ ꯑꯩ ꯃꯤꯒꯤ ꯃꯥꯡꯗꯤ ꯀꯥꯏ? ꯆꯠꯅꯤ, ꯑꯩ ꯆꯠꯈꯤꯅꯤꯌꯦ, ꯆꯠꯇꯨꯅ ꯇꯣꯛꯂꯣꯏꯕ, ꯑꯩ ꯆꯠꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ." ꯃꯦꯂꯩꯁꯨ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯃꯦꯂꯩꯕꯨ ꯈꯥꯝꯗ꯭ꯔꯕꯁꯨ ꯊꯥꯔꯣꯅꯗꯤ ꯃꯃꯧꯕꯨ ꯈꯥꯝꯂꯤ꯫ "ꯃꯦꯂꯩ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ, ꯅꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯅꯅꯨꯅꯦ, ꯉꯥꯏꯈꯣꯅꯦ ꯃꯦꯂꯩ ꯅꯪꯕꯣ, ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ." ꯃꯅꯦꯝꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗ ꯃꯦꯂꯩꯗꯨ ꯁꯥꯎꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯊꯥꯔꯣꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯦꯂꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯃꯦꯂꯩꯗꯨ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯦꯂꯩꯕꯨ ꯀꯧꯔꯨꯅꯕ ꯊꯥꯔꯣꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯜꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯁꯤꯡꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯣꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯨ ꯏꯕꯣꯍꯜꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯗꯣ ꯏꯕꯣꯍꯜꯒꯤ ꯃꯇꯧ ꯊꯥꯔꯣꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯣꯏ ꯃꯁꯣꯏ ꯇꯥꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ ꯈꯜꯂꯨꯕꯗ ꯊꯥꯔꯣꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ꯫ ꯇꯨꯡꯒꯤ ꯈꯟꯗꯕ ꯋꯥꯈꯜ ꯊꯤꯟꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦꯗꯣ? ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯦꯗꯣ? ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯈꯪꯕꯅ ꯂꯩꯃꯔꯦꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯪꯂꯨꯗ꯭ꯔꯤ, ꯃꯀꯨꯗꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ, ꯃꯄꯨꯔꯣꯏꯕꯗꯁꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯤ꯫ ꯃꯇꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯃꯅꯦꯝꯒꯤ ꯀꯥ ꯇꯝꯅ ꯂꯩꯃꯗꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕ ꯀꯥ ꯑꯁꯤꯗ ꯊꯥꯔꯣꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯥ ꯁꯥꯒꯠꯄ ꯃꯥꯜꯂꯤ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯊꯥꯔꯣꯗꯨ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯂꯨꯏ ꯑꯁꯨꯝꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ?" ꯊꯥꯔꯣꯗꯨ ꯃꯃꯤꯠ ꯄꯥꯡꯗꯦ꯫ ꯑꯁꯥꯕ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯂꯨꯗ ꯃꯍꯥꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯁꯥꯁꯤ ꯁꯥꯕꯅ ꯃꯩ ꯍꯧꯔꯦ, ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯅꯞꯊꯣꯛ." ꯂꯩꯃꯗꯤ ꯍꯔꯥꯎꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯥꯕ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯊꯥꯔꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃꯗꯤ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯗꯨꯅ ꯊꯥꯔꯣꯗꯨ ꯀꯞꯂꯛꯏ, "ꯏꯕꯦꯝꯃ, ꯂꯩꯃ, ꯏꯃꯥ ꯈꯔ ꯐꯔꯕ꯭ꯔꯥ?" "ꯐꯔꯦ, ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯦ." "ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ?" "ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯅꯃꯥꯏꯒꯤ ꯄꯨꯛꯆꯦꯜꯁꯤ ꯉꯁꯤꯗꯤ ꯏꯃꯧꯅ ꯌꯥꯝꯅ ꯆꯥꯎꯍꯟꯈ꯭ꯔꯦ꯫ ꯏꯃꯧꯗꯤ ꯅꯨꯄꯤ ꯂꯛꯇ ꯑꯊꯣꯏꯕꯤꯅꯤ. ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯕ. ꯑꯩ ꯏꯃꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯏ. ꯃꯁꯛ ꯃꯆꯨ ꯊꯣꯛꯄ ꯂꯩ ꯈꯛꯇꯕꯨ ꯂꯩꯔꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯅ ꯂꯥꯜꯂꯕꯅꯣ ꯌꯦꯡꯉꯣ. ꯏꯃꯥ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨꯀꯣ. ꯑꯩꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗꯦ. ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯤꯌꯦ ꯏꯃꯥ. ꯇꯥꯛꯀꯅꯤ, ꯏꯃꯥꯅ ꯈꯨꯗꯤꯡꯃꯛ ꯏꯃꯧꯗ ꯇꯥꯛꯀꯅꯤ. ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯏꯃꯧꯗ ꯂꯣꯏꯅ ꯄꯤꯒꯅꯤ. ꯏꯃꯥ." ꯉꯥꯏꯖꯃꯜ ꯐꯪꯂꯕꯤ ꯂꯩꯃꯅꯤ. ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ, ꯄꯤꯔꯥꯡꯂꯛꯇ ꯃꯤꯅꯣꯛꯁꯨ ꯌꯥꯎꯔꯤ. ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯃꯇꯧꯅꯣ ꯃꯁꯤꯒꯤ ꯄꯨꯟꯁꯤ. ꯊꯥꯖꯗꯕꯅ ꯈꯝ ꯊꯦꯡꯉꯤ, ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ. ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯔꯝꯃꯤ. ꯊꯔꯣꯏ ꯑꯍꯥꯝꯕꯒꯤ ꯃꯍꯥꯎꯕꯨ ꯂꯩꯕ꯭ꯔꯥ? ꯐꯤꯃꯟꯕꯨ ꯀꯅꯥꯅ ꯁꯦꯠꯅꯤꯡꯉꯤ? ꯎꯐꯨꯜꯂꯛꯀꯤ ꯂꯩꯔꯥꯡꯕꯨ ꯅꯥꯆꯣꯝꯅ ꯈꯣꯏꯃꯨ ꯏꯟꯗꯦ ꯍꯥꯏꯗꯅ ꯀꯨꯟꯗꯨꯕꯨ ꯂꯩꯔꯥꯡ ꯅꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ? ꯃꯁꯛ ꯃꯆꯨ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯋꯥꯔꯛꯀꯤ ꯇꯌꯥꯜꯕꯨ ꯀꯅꯥꯅ ꯃꯤꯇꯥꯕꯒꯦ? ꯇꯌꯥꯜꯒꯤ ꯃꯍꯥꯎ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯁꯛꯅ ꯁꯣꯟꯅꯗꯦ. ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯌꯥꯏ, ꯇꯌꯥꯜꯒꯤ ꯃꯍꯥꯎ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕꯅ ꯑꯣꯏꯍꯟꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ.